Quarantine Center Dagi Discharge Taoraklaba Miyoi COVID-19 positive Oiramle Miyam Pakhatnakhre. Quarantine Center Dagi numit taraga marini shure hena Discharge Taoraklaba naha ama mayum yoraga positive oir haba khangnarakpadagi yumlon kairona COVID-19 naraklagadara haibigi mipaiba poknaduna district administration kari section thorong lokholakadagi haibadu ngaiduna yengnari. COVID-19 positive oiraba nupa masa me kun gumdoida Gujarat tagi transit trend lakpani aduga me kungani pana jaribam da thunglaga jaribam da leiba lal pani quarantine center da numit taraga marini leirabani haidi ma ki blood sample June tara da lauki aduga June tara ga mathoida home quarantine tona ba discharge torakpado numit tumakta da Bisnupur district ki manungsanma kwakta mayai mohala da leiba mayum da thunglaki haina ma ki travel history da haidi Azaman Khan say taraga mapan hairi be Miyoi asigi state result June taraga humdoida positive oir haba khangki CMO Bisempur positive oir bana asi maitram da leba Yunako COVID care center ge isolation water thinkre hairi maraksida aikoi ge Bisempur correspondent na pirakpa paw gi matung ina COVID-19 positive oiraba Azaman Khan June taraga mathoidagi June taraga mangagi numidang phawba mayum da laiminaramba imung manungi Miyoi sing home quarantine tawna bangasi anganba matam phawbada mari leinaba authority na thabak paikhalakte haina laikai gi Miyoi sing community transmission tarokadara haibagi akiba phongdongnarai hairi amaramda state sida nangno COVID-19 positive oiba Miyoi taraga tare thengnakibaga loinana laichet asina naba migi masing songaga tare jokre masigi manungde active case sahum ga yankhai ga taruk lairi anaba sam ga yankhai ga matoi hausuk pawbada phaduna mayumda hankre haina official gi paw amana hairi topa maroiba paw amana mo video conferencing gi khutang na PM Modi ne CM Singawari saba hokre matang matam sana lobu warep na leba asik kan ga dawribani Narendra Modi CM Biren Yaung state kharagi CM wari sabagi tanja phangkidre COVID-19 ngamari lainena tarurak subu oina leba asigi Prime Minister Narendra Modi na ngasidagi hauduna numit nini supna Union Territory amadi state singge Lieutenant Governor amadi Chief Ministry singa video conferencing gi khutang wari saba hokre ahan batanga ki oina ngasi nungtul pung ohum dagi wari saba hokiba aduda Manipur yaung state kunga matogi CM amadi Union Territory singe Lieutenant Governor sing saru yaki wari saba siga mari lainena PM Modi na hai leba asida unlock 1 leirakiba sayol ani phajilakle masina ahongba kaya lakle tungda lakadoriba kaya gi suk khanaba mathok tari ngasi wari sagadoriba sida engonda su anauba wakalon kya phangma ngamlagani ground reality da thokliba singi matang da su khangma ngamlagani laichet asi sandoraktana mangalingai dagi India lengang akaknaba section thorang sing lokhotuna lakli laichet asi dagi leba asi kannanaba matam sana thorang kya lokhot hawbadagi leba asi sathina son khidabani state amadi central government na lawriba thodang sing asi tasingna cooperative federalism gi khudam amane Hauzik lockdown khara kom thokuna satok chasinda ayet apan thoktuna tongan mafam singda panduna lairamba sing maram damda halankhre laisera sina maram oiduna India gi wang mada panduna lairamba sing leba asida purakre malem gi oina India asi positive yamlabasu recovery gi sangsu sada yankai hena lairi sibi gi sangsu yamna nemli laiset asidagi ngak thokna ba aikoi khudimak seksina leba mathau tai yumdagi mapan thokpa matamda face mask upa social distancing ngakna satpa khut sa toina hamba mathau tai ngasigi wari saki basida awang nongpoki state taren mak saruk yaki adumaina mak wari saki basida Manipur gi CMN Biren yaung state kharagi CM wari sabagi tanja phangdana video conferencing lusinki wari sabasi hayeng so ani suba tangkaki oina sagane ani suba tangkaki oina UT oiriba Jammu Kashmir yauna leba asigi state taraga mangagi CM sing wari saga Atopa maroiba paw manamo pung ahumgi manungda sample maudraga taruk test tawbang ama machine ahum thunglagani miyam pakhatpiganu health minister COVID-19 gi test tawbdu result tapna lakpagi khudongsa daba kya state asida mayoknariba asigi yengduna pung ahumgi manungda sample maudraga taruk test tawbang ama machine ahum chatliba nongmanini gi manungda Manipur da thunglaragani machine adu yoroklagadi lairiba aho basing loina mensilagani miyamna lawkhraga numit mari ni mangani positive la negative la haiba khangdabagi pakhatnaribadu nemthabiyu haina health minister Jayanta Kumarna appeal torokli loisilakpada maruiba paw manamu India amadi China gi marakta chawna ungkhanaraktu na misimina yarokle India amadi China da lairiba ngam khaigi sayetnaba asida tha asigi sechet taraga turukta leba anigi lanmi singi marakta ungkhanarakpadagi India gi officer yauna lanmi ani laikhidre Line of Actual Control LAC Ladaki Galwal Valley da Indian Army amadi Sinagi People Liberation Army PLA anigi marakta ungkhatnaba asi thokibane adobo maikei anigi marakta aso apan kya di yaunaki maikei anigi makok thongba lanmi singi lusingba singna charang nariba asibu nemthanaba wari sanabagi thabak sathaki matam kya gi mamang gi
lamkhai asigi matangda leba anina yenaduna lakhibani. Amaromda Sinada based over new agency Global Times ki matung ina PLA gi miyoi manga sian kipga loinana lanmi tarago humdoi aso apan LA sigi irang asina nanghan ki haina su paw sina makatari.